Loyalam E-PAO tabiriba khudingmapu Huitram Susmitana ayuki pau pizari. Pokminaba Manaonupa na Mayamba Nongmeina Kaptuna Hatkhre Chenariba Manaonupa Nongmeiga konana Hatkhre. Matai Manau Khatnabagi Thodokta Khamba Changloba Mayamba Pokminaba Manauna Nongmeina Kapadagi Laikanaba Ngamdana Laikidre. Hairiba Thodok asi Thobal Police Station gi manung chanba Thobal Ningomba Maya Lekaida ngarang numidang pung 8 rom tabada thokibani. Thodok aduda laikhidraba Mayamba adugi maming sapam Swamina chahi nifumanga apopa ibomza kawi. Mahapu Nongmeina kapleba Manaonupa adugi mamingna sapam Somorjit chahi nifunithoi Elias Bung kawi. Mahak ngarang numidang pung 13 rom tabada police na Hatkhre. Swamina Nongmeina panmadigi Imphal gi Rajmedi City da pukhatuna laikanana bahonaki adubu doctor na asiba hakchang oina pukhatlagle haina confirm tawrakhibani. Laikhidraba Sapam Swamina Thobal Tomjingda Leba Anandapur English School da Oza Oibani. Aduga Manaonupa aduna Thobal Axis Bank ta paisa hapa chatpasingi security oina lebani. Press na fangba paugi matung inadi Somorjit ki license ki double barrel nongmai adu renew tawbide haibagi wahauda machin manau unkhatnabagi thodok laikhi. Amaromda manak nakpada leiba miyoi singdagi phangba paugi matung ina ngarang numidang Sapam Somorjit amasung mahaki loina biga kana khatna chaina ki bathoki. Maduda laikhidraba Mayamba Swamina na khatnaba khamdokpa changlubada Manaonupa na ningai sangdanaki. Maduda imunglomdagi Manaonupa ana mahaki double barrel adu imunglomdagi kapthorakpada mahaki Mayamba Swamina tapan khibani. Laikhidraba Swamina ki thawai yaudra hakchang genuines ki Mirel Sangda postmortem tawraba matung mahaki aroiba mathong mangam pangthoknaba imung manungda senakre. Mahaki thawai yaudra hakchang mayum tamna purakpada mahakna oza oiramba Anandapur School gi oza amadi mahairoi sengna mikap mirau kholga loinana leisu katuna ikai khumnaba utke hairi. RK Ichanthoi chahi ama social media platform sizinaba thingle haina KCP Nongdran khombana phongdorakli. Tha asigi mapanda Romario Kauba miyoi amaga mari lenena thokiba case amagi matangda lebak miyamgi mafamda achumba wafam kaya partina cherol thoktana khanghanki. Cherol asigi matangda masana masabu social media influencer amagum khanjaduna hiram khudimakta akhang ahi saribi RK Ichanthoi Kaubi nupi amana partina thokiba cherol adugi matangda lebak macha tadaba wafam kaya achum aran mamutana khangdana fajadaba wahi watak sizinaduna mahaki Facebook ta thadokpa live video khara thengnaki. Thokleba isu asi kayam serious oiba isu oirabano natraga ngaihaki matam lenaba wachoi ngangnafam oiba yaba isu amara habasi RK Ichanthoi hairibi nupi asina khangfam thoi haina KCP Nongdran khomba gupki publicity secretary Kanglei Purelna khudyek biduna thadorakpa cherol amana hari. Cherol asina makha taribadi mahaki thodo asina lebak asigi ningtam yawol singda thodang loriba yawol lokai amabu karisu leitaba mongda usit thawoidabada natana hairiba nupi asi khunai asigi thaksi kasi hauna lonchat amata yawdaba warak pinaba leitaba nupi ama oina lofam thoi. Maram asina khunai siga yemongnaba thabak thoram kaya RK Ichanthoi chatharakpa amadi Masina social media platform bu lana sizinaduna miyam maru oina inkhalakliba naha kayabu lana lamjingbagi damak masana machabu lamchat sajat semdok chanabagi matam piba oina RK Ichanthoi bu party na chahi amagi oina makhal amatagi social media ge platform sing sizinaba amasung atopa makhal amatagi miyam ge platform singda wangangba amadi saruk yabada athingba thamlei. Chairak asigi mayokta mahakna makhatana press media conference pangthopa amasung makhal amatagi protest chathabayaroi. Masada leijariba asoiba sing semdokpagi mahutta karigumba party bu singnaduna makhatana party na piriba chairak asigi mayokta thabak chatharaklabadi khonai sida leiriba nupi oibisingda yawolop amana thamlakpa soft corner adu na thairamlaga akanba chairak pigani haina su khanghalakli. Laman khumnabagi aranba propaganda ni haina pambaina luchingba UNLF na phongdorakli. Tha asigi tarukta masagi lamchat yaudaba nupi khunagi mayokta leba khonaijam Romario bu chairak pibada party amana thawoina atamnana lana semjinduna UNLF ki CCMS Pankhai Elias Richard amasung Chief Revenue Officer KH Lanjingbagi ming namfuda hayallaga UNLF ki mingchat sokhanabo honarkhiba thawong adu lalholup adugi khwaidagi ahongba
amadi aranba propagandani. Romariogi thodok asiga partige thaupuba ani asiga karigumba hiram amatamari leinade haina pambaina luchingba UNLF ki media coordinator Charairongba thokchomna thadorakpa cherol amana phongdorakli. Cherol asina makha taraduna Romario bu chairak piba asidi afabat khongthangni asigumba anti-social element sing amadi UNLF na anganba matamdagi arm propaganda saruk ama oina chathaduna lakhiba paringni ngasisu UNLF na leptana changsili maru oiba thodok amatang pallabada baby nunglingla Elizabeth pu rap tawduna hatkhiba KCP nandobu kumja lisingani kunmathoi gi March anida UNLF na Ukhrul district ki mafam amada akhanaba lami gi operation ama chathaduna faraba matungda mahapu mapung fana Wayal chathaduna mahaki maralgi matung ina sibigi chairak pikhiba adu lebak miyamna ngasisu kaudri hari. Romario gi thodok asida UNLF ki thaupuba anigi maming lana yaholakhiba asidi UNLF ku miyamna lana unaba amadi chatliba chahi asida khuman lampakta sinkhiba August 16 gi thoram Patriotic Day da loop aduna thoram adugi sinbada cheksinba wathobadagi soikhiba amadi soikhiba aduda Manipur gi miyamna chairakhiba amadi madu kanana organize tawbano haiba miyamna khangdokhiba adudagi ikaiba nangkhiba adugi laman khumnaba changsinba aranba propagandani thodok aduda party gi maikadagi organizer sing aduda party na namfudan natraga wafam adu haigadabani haiduna hayankhiba amata lekhide yamna maning tamna makhoigi apamagi matung ina makhoina media da haijakhibani makhoina asoiba tawruba aduda makhoina khwaidagi kibadi party na te lebak miyamni haina su phongdokhi Ichan thoi fana ba hotna ramba thodok hakchena lawi haina kokomi women wing na phongdorakli thasigi chechat taragi numidang pung nipan makhairom tabda tera amudon lokram lerakta leibi RK ichan thoigi mayumda hangjaba dukan manungda famlingeida masak khangdaba khutlai paiba naha ahum amadi nupi ani changlaklaga maram amata haiduna faraga punaba hotna ramba amadi mobile phone mulaga chatkhiba thodok hakchena lawi haina kokomi gi women wing na phongdokre Paumi singa unaba amada kokomi women wing gi coordinator RK Tharaksana na hai riba laibak thiba thodok asi ngasi chahi amamakhai henjilalaba chin kuki narco terrorist singna chatharakliba lanthiknari ngai miyamna khamthengna wanaringe cherak asida kanagumba kharana khonekta natraga masagi aningba apamba ama fangnaba hotnabada mibu kihan khanghanba namfu hapu tawba amadi namja nantheknabagi thawong asina miyamde hena mi paiba phawhalei Asigomba thodong asi asum chatharakpa tarabadi khunai asigi tunglamchat kari oigani Punamak asi yengluraga ngasi khutlai paibana khutlingba lo leitaba tawningbata tawba thingbinaba leitaba khunai ama oiraktanaba asigomba thabak chathariba miyoising lengakna matam chana logi oiba laukhatpam thokpa thabaksing laukhatpiyu Karingumba nungainadaba leramba tarabasu ningthina unaraga wakhal tanadabasing tananaba wari sabiyu maram asina handak ichan thoida chathakhiba ahenba thabak adu makhatana chathabirakanu haina kokomigi imasingna apil tawrakli Arebada nupi oibasingbu ikai khumnabidaba amadi mache machalni khanba ngamlaktabadagi thabak chatharapasinggi mayokta kokomigi imasingsu lepkani hari Ichan thoibida thokiba thodok kokomina condemn tawrakli Chatliba tha asigi taragi numidang pung nipan makhairom tabada tera lokrakpam leikaida leibi RK ichan thoibigi yumda hangba dukan amada mahakna leiringeida masak khangdaba khutlai paiba naha ahum amadi nupi anina changlaklaga maram amata pidana faraga punaba hotnaramba amadi mobile phone mulaga pukhibagi thodok adu kokomigi imasingna hakchina lawi haina kokomi women wing ki assistant coordinator RK Tharaksana na phongdokre Ngarang lamfielda leiba kokomi gi office ta pangthopa paugi mifam amada mahakna makatana hai Chin narco terrorist singna chatharakliba lal thingnari ngai miyamna khamthengna waringe cherak asida kanagumba kharana khunekta natraga masagi aningba apamba ama fangnaba hotnabada mibu kihan khanghanba namfu hafu tawba amadi namja namtheknabagi thawong asina miyamde hena mi paiba pokhalei asigumba thawong asi asum chatharakba tarabadi khunai asigi tung lamchat akari oigani ponomak asi yanglaga ngasi khutlai paibana khulingba lo leitaba tawningbata tawbada thingnaba leitaba khunai ama oiraknaba asigumba thabak chatharakliba miyoising lengakna matam chana logi oina
ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯅꯤꯡꯊꯤꯅ ꯎꯅꯔꯒ ꯋꯥꯈꯜ ꯇꯥꯅꯗꯕꯁꯤꯡ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯅꯕꯤꯌꯨ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛ ꯏꯆꯟꯊꯣꯏꯕꯤꯗ ꯆꯠꯊꯈꯤꯕ ꯑꯍꯦꯟꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯗꯕ ꯑꯃꯗꯤ ꯃꯆꯦ ꯃꯆꯜꯅꯤ ꯈꯟꯕ ꯉꯝꯂꯛꯇꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥꯁꯤꯡꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯝꯁꯀꯤ ꯗꯥꯛꯇꯔ ꯑꯦꯜ ꯁꯨꯅꯤꯜꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯒ꯭ꯔꯦꯅꯦꯗ ꯂꯪꯁꯤꯜꯂꯝꯂꯦ ꯔꯤꯝꯁ ꯃꯦꯗꯤꯁꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯦꯅꯤꯌꯔ ꯔꯦꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯅꯤꯜ ꯑꯄꯣꯛꯄ ꯗꯥꯛꯇꯔ ꯑꯦꯜ ꯑꯥꯔ.ꯀꯦꯒꯤ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯩꯇꯩ ꯂꯝꯈꯥꯏꯗ ꯂꯩꯕ ꯌꯨꯝꯗ ꯉꯔꯥꯡ ꯑꯌꯨꯛ ꯁꯛꯈꯪꯗꯕꯁꯤꯡꯅ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯪꯁꯤꯜꯂꯝꯂꯦ ꯑꯃꯔꯣꯝꯗ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝꯐꯝꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 8 ꯔꯣꯝ ꯇꯥꯕꯗ ꯗꯣꯛꯇꯔ ꯑꯦꯜ ꯁꯨꯅꯤꯜꯒꯤ ꯌꯨꯝꯒꯤ ꯒꯦꯠ ꯃꯅꯨꯡꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯅꯤ ꯈꯨꯗꯛꯇ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯗꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯊꯧꯑꯣꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯃꯩꯇꯩ ꯂꯝꯈꯥꯏꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯄꯨꯟꯕ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯕꯝ ꯊꯣꯏꯁꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯥꯛꯇꯔ ꯁꯨꯅꯤꯜꯒꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯕꯣꯝ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯈꯥꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯝꯕ ꯌꯥꯏ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯣꯈꯥꯏꯍꯧꯗꯕꯅꯤ ꯗꯥꯛꯇꯔ ꯁꯨꯅꯤꯜꯒꯤ ꯌꯨꯝꯗ ꯄꯤꯛꯂꯕ ꯑꯉꯥꯡ ꯑꯃꯗꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯇꯣꯉꯥꯜꯂꯕ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯌꯨꯝ ꯀꯨꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯕꯣꯝ ꯂꯪꯁꯤꯟꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯦꯡꯊꯤꯅꯕ ꯃꯥꯟꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯄꯥꯝꯗ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯤ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯨꯞ ꯀꯌꯥꯁꯨ ꯂꯩꯔꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯁꯤ ꯌꯨꯝꯗ ꯕꯣꯝ ꯂꯪꯁꯤꯟꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯊꯧꯑꯣꯡ ꯃꯅꯤꯄꯨꯔꯗ ꯇꯣꯏꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒꯤ ꯃꯥꯌꯣꯛꯇ ꯈꯥꯡꯉꯕꯣꯛꯇ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯁꯛꯈꯪꯗꯕꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯉꯔꯥꯡ ꯈꯥꯡꯉꯕꯣꯛ ꯀꯩꯊꯦꯜꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯈꯥꯡꯉꯕꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯈꯥꯡꯉꯕꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯜꯂꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯈꯥꯡꯉꯕꯣꯛ ꯀꯩꯊꯦꯜ ꯃꯄꯥꯗ ꯐꯝꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯜ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯤꯠꯌꯦꯡ ꯆꯪꯗꯅ ꯃꯤꯌꯥꯝꯅ ꯋꯥꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯔꯒ ꯍꯤꯡꯖꯔꯤꯕ ꯃꯤꯌꯥꯝꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯅꯣꯡꯃꯒꯤ ꯁꯨꯖꯗꯨꯅ ꯇꯥꯜꯂꯝꯕ ꯁꯦꯜ ꯁꯨꯐꯝ ꯂꯩꯔꯛꯇꯕꯅ ꯑꯃꯗꯤ ꯊꯥꯒꯤ ꯇꯂꯞ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯔꯝꯕ ꯃꯄꯨꯁꯤꯡꯗ ꯑꯆꯧꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯅꯝꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯟꯃꯤꯁꯤꯡꯒꯤ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯜ ꯅꯠꯇ꯭ꯔꯒ ꯊꯥꯒꯤ ꯇꯂꯞ ꯄꯤꯕ ꯑꯗꯨ ꯄꯤꯕ ꯉꯝꯂꯛꯇꯕꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯂꯩꯁꯤꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯄꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯪꯂꯛꯂꯤꯕ ꯄꯣꯠꯆꯩ ꯄꯨꯕ ꯇ꯭ꯔꯛꯁꯤꯡꯗ ꯑꯆꯧꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯌꯧꯔꯛꯄꯗ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯑꯇꯤꯌꯥ ꯄꯥꯛꯅ ꯋꯥꯡꯈꯠꯂꯛꯂꯦ ꯆꯩꯔꯛ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄꯒꯤ ꯃꯤꯡꯗ ꯂꯨꯞ ꯀꯌꯥ ꯑꯃꯅ ꯄꯥꯟ ꯗꯨꯀꯥꯟ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ ꯐꯥꯔꯃꯥꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜ ꯐꯤ ꯗꯨꯀꯥꯟ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯕꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯛꯁꯤꯡꯗ ꯑꯆꯧꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟ ꯇꯧꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯗꯥꯛꯇꯔ ꯑꯥꯔ.ꯀꯦ ꯂꯦꯅꯤꯟꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜ ꯐꯣꯡꯈ꯭ꯔꯦ ꯗꯥꯛꯇꯔ ꯑꯥꯔ.ꯀꯦ ꯂꯦꯅꯤꯟꯅ ꯏꯕ ꯁꯩꯔꯦꯡ ꯂꯩꯔꯤꯛ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜ ꯐꯣꯡꯈ꯭ꯔꯦ ꯁꯦꯌꯔ ꯑꯦꯟ ꯀꯦꯌꯔꯅ ꯁꯤꯟꯗꯨꯅ ꯗꯥꯛꯇꯔ ꯑꯥꯔ.ꯀꯦ ꯂꯦꯅꯤꯟꯅ ꯏꯕ ꯁꯩꯔꯦꯡ ꯂꯩꯔꯤꯛ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜ ꯐꯣꯡꯈ꯭ꯔꯦ DIPRꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ ꯃꯥꯡꯖꯝ ꯖꯣꯏꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯗꯚꯥꯏꯖꯔ ꯕꯣꯔꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯍꯥꯟꯅꯒꯤ ꯀꯟꯚꯦꯅꯔ ꯑꯦꯟ ꯀꯤꯔꯟ ꯀꯨꯃꯥꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗꯤ ꯗꯥꯛꯇꯔ ꯏꯔꯨꯡꯕꯝ ꯗꯦꯕꯦꯟꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯉꯔꯥꯡ ꯐꯣꯡꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯁꯣꯁꯤꯌꯦꯇꯤꯚ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯋꯥꯍꯦꯡꯕꯝ ꯀꯨꯃꯥꯔꯤꯅ ꯋꯥꯔꯣꯜ ꯊꯝꯈꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯥꯛꯇꯔ ꯑꯥꯔ.ꯀꯦ ꯂꯦꯅꯤꯟꯅ ꯍꯥꯏ ꯃꯍꯥꯛ ꯃꯁꯥꯅ MBBS ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯐꯥꯎꯔꯛꯈꯤꯕ ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜꯁꯤꯡ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯈꯤꯕ ꯀꯌా ꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯅꯧꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯁꯩꯔꯦꯡ ꯂꯩꯔꯤꯛ ꯑꯁꯤ ꯐꯣꯡꯗꯣꯛꯄꯅꯤ
lamdam asigi miyamda pukning loksing oihauba yaba para kaya yawba liriksing mamangda fongkhre haina su fongdokhi aroibada maru aiba pau amuka hana pijari laman khumnabagi aranba propaganda ni haina pambaina luchingba UNLF na fongdorakli Rims ki Dr. L. Sunil gi yumda sakhangdaba singna granite langsilamlai RK Ichan Thobibu chahi ama social media platform sizinaba thingle haina KSP Nongdren khombana fongdorakli matang asida ayuki pau piba loizare loyalam E-PAO tabiriba khudingmapu amuka hana khurumjari